ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯑꯈꯥꯝꯕ ꯀꯧꯖꯩ꯫ ꯂꯩꯐꯝꯅ ꯋꯥꯕꯒꯥꯏꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯔꯣꯡ ꯍꯥꯏꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ 2019ꯒꯤ ꯃꯇꯝ ꯑꯗꯥꯏꯗꯅꯤ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯤ꯫ ꯃꯇꯝ ꯑꯗꯨ ꯈꯟꯖꯜꯂꯨꯔꯒꯁꯨ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯈꯟꯗ ꯑꯀꯤꯕ ꯑꯃꯨꯛꯁꯨ ꯐꯥꯎꯔꯛꯏ꯫ ꯇꯁꯦꯡꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯃꯤ ꯂꯥꯏ ꯀꯤꯅꯗꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯈꯔ ꯇꯝꯅꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯌꯨꯝꯃꯛꯇꯗ ꯁꯤꯔꯝꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯝꯃꯤꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯅ ꯐꯥꯎꯅꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯋꯥꯄꯜ ꯃꯈꯣꯡ ꯑꯃ ꯂꯩ꯫ ꯁꯣꯔꯣꯛꯀ ꯍꯦꯛ ꯇꯥꯏꯅꯅ ꯃꯐꯝ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯧꯔꯤ ꯌꯥꯜꯂꯝꯃꯤꯁꯤ꯫ ꯍꯥꯟꯅꯗꯒꯤ ꯖꯒꯥ ꯑꯗꯨꯁꯨ ꯈꯔ ꯁꯣꯛꯑꯒ ꯂꯩꯕ ꯃꯐꯝꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡ-ꯑꯔꯥꯛ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯃꯄꯥꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯀꯣꯗ꯭ꯔꯣꯛꯀꯗ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯍꯦꯛꯇ ꯇꯥꯏ꯫ ꯍꯥꯏꯕꯗꯤ ꯋꯥꯔꯛ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯡꯖꯦꯡꯒꯨꯝꯕ ꯆꯥꯏꯈꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯑꯃ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯅꯔꯝꯃꯤ꯫ ꯃꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗ ꯖꯒꯥ ꯑꯗꯨ ꯊꯥꯏꯅꯗꯒꯤ ꯈꯔ ꯑꯗꯨꯝ ꯈꯧꯇꯛ ꯆꯥꯕ ꯖꯒꯥꯅꯤꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯈꯔ ꯑꯃꯅꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯋꯥꯔꯛ ꯋꯥꯄꯜ ꯑꯁꯨꯡꯕ ꯖꯒꯥ ꯑꯃ ꯂꯩꯔꯒꯗꯤ ꯁꯥ ꯎꯆꯦꯛ ꯎꯆꯤꯒꯨꯝꯕꯁꯨ ꯂꯩꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯅ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯆꯦꯟ ꯆꯣꯡꯕ ꯂꯦꯡ ꯈꯣꯠꯄꯒꯤ ꯃꯈꯣꯟꯅꯤ ꯇꯥꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯍꯥꯏꯗꯅ ꯈꯔ ꯑꯃꯅꯗꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯇꯝꯅꯩ ꯀꯤ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯋꯥꯈꯜ ꯑꯃ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯑꯀꯤꯕ ꯑꯃ ꯍꯦꯛꯇ ꯄꯣꯛꯏ꯫ ꯑꯁꯨꯝꯅ ꯊꯥꯏꯅꯗꯒꯤ ꯃꯌꯥꯝꯅ ꯈꯔꯒ ꯍꯥꯏꯅꯔꯒ ꯂꯥꯛꯄ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯃꯄꯥ ꯆꯥꯅ ꯋꯥꯔꯛ ꯋꯥꯄꯜ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕꯗꯒꯤ ꯃꯌꯥꯝꯗ ꯀꯤꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯝꯃꯤꯕ ꯊꯥ ꯑꯁꯤꯁꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯨꯡꯕ ꯊꯥ ꯃꯥꯔꯆ ꯃꯌꯥ ꯑꯗꯥꯏꯗꯅꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥ ꯏꯟꯈꯠꯂꯛꯄ ꯑꯩꯈꯣꯏꯗꯤ ꯅꯤꯡꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯈꯤ꯫ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯆꯠꯅꯤꯡ, ꯂꯣꯏꯔꯒ ꯑꯊꯦꯡꯕꯗ ꯌꯨꯝꯗ ꯍꯜꯂꯛꯄꯁꯨ ꯑꯃꯨꯛ ꯀꯤ꯫ ꯆꯣꯡꯕ ꯆꯠꯂꯕꯁꯨ ꯊꯥꯕꯜ ꯍꯦꯛ ꯍꯧꯕꯒ ꯉꯥꯏꯍꯥꯛ ꯆꯣꯡꯉꯝꯃꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯧ ꯀꯌꯥꯁꯤ ꯇꯧꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗꯁꯨ ꯂꯩꯀꯥꯏ ꯑꯁꯤ ꯌꯨꯝꯗ ꯂꯣꯏꯅꯕ ꯍꯨꯏꯁꯤꯡ ꯑꯁꯤ ꯄꯨꯡꯀꯞꯇ ꯀꯞꯅꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯕꯣꯍꯣꯏ ꯕꯕꯥꯍꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤ, "ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯑꯍꯤꯡꯗ ꯍꯨꯏ ꯀꯞꯄꯤꯁꯤ ꯃꯃꯤꯠꯇ ꯂꯥꯏ ꯎꯕꯒꯤꯅꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯗꯤ ꯎꯗ꯭ꯔꯤꯕ, ꯑꯗꯨꯕꯨ ꯍꯨꯏ ꯍꯧꯗꯣꯡ ꯖꯤꯕ ꯄꯥꯟꯕ ꯈꯔꯅꯗꯤ ꯃꯈꯣꯏꯗꯤ ꯃꯃꯤꯠꯇ ꯂꯥꯏ ꯇꯤꯟ ꯎꯕ ꯉꯝꯕꯒꯤ ꯒꯨꯟ ꯑꯃ ꯌꯥꯎꯖꯩ꯫ ꯃꯗꯨꯅꯅꯤ ꯃꯈꯣꯏꯅ ꯑꯍꯤꯡꯗ ꯀꯞꯄꯤꯕꯁꯤ꯫ ꯅꯍꯥꯟꯁꯨ ꯇꯥ ꯈꯨꯒꯦꯟ ꯍꯣꯏꯒꯤ ꯍꯨꯏꯗꯨ ꯑꯍꯤꯡꯗ ꯌꯥꯝꯅ ꯀꯞꯄꯤ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯊꯤꯕ ꯑꯃ ꯌꯥꯎꯕꯗꯣ, ꯃꯥꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯌꯦꯡꯉꯨꯕꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯒꯤ ꯃꯃꯤ ꯁꯥꯃꯤ ꯃꯌꯦꯛꯇꯤ ꯁꯦꯡꯅ ꯎꯗꯕ ꯃꯤꯑꯣꯏ ꯑꯃ ꯁꯨꯝ ꯂꯥꯟꯗꯨꯅ ꯆꯠꯈꯤ ꯍꯥꯏ꯫ ꯑꯍꯤꯡ ꯑꯗꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯀꯣꯜꯂꯤꯛ ꯃꯄꯥꯟꯗ ꯊꯝꯕꯒꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯒꯣꯡ ꯒꯣꯡ ꯄꯨꯇꯨꯗ ꯇꯨꯖꯩ ꯍꯥꯏ꯫ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔꯗꯤ ꯈꯪꯗꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯂꯩꯀꯥꯏꯁꯤ ꯇꯝꯅꯩ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯍꯥꯏꯕꯁꯤꯁꯨ ꯂꯨꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯥꯒꯤ ꯁꯤꯐꯝ ꯃꯄꯥ ꯑꯗꯨꯗ ꯂꯩꯒꯜꯂꯤ ꯍꯥꯏ꯫ ꯃꯈꯣꯏꯗꯤ ꯃꯁꯥꯅ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤꯖꯈꯤꯕꯅ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯆꯪꯍꯟꯗꯦ ꯍꯥꯏ꯫ ꯊꯋꯥꯏ ꯑꯗꯨ ꯃꯤꯔꯥ ꯂꯝꯕꯥ ꯑꯣꯏꯅ ꯄꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯍꯥꯏ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯒ꯭ꯔꯨꯞ ꯍꯧꯅꯔꯒ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯆꯠꯂꯅꯨ, ꯀꯤꯖꯗ꯭ꯔꯣ ꯅꯈꯣꯏꯕꯨ ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯕꯣꯛꯀꯅ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯗ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯥꯎꯗꯤ ꯊꯥꯖꯈꯤꯗꯨꯅ ꯑꯍꯤꯡꯗꯐꯥꯎ ꯀꯤ ꯍꯥꯏꯗꯅ ꯀꯞꯈꯠꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯤꯗ ꯏꯃꯥꯅꯗꯤ ꯕꯕꯥꯒ ꯑꯕꯣꯛꯀꯗ ꯉꯥꯡꯉꯝꯃꯤ, "ꯍꯌꯦꯡꯈꯩꯗꯤ ꯑꯉꯥꯡ ꯀꯤꯅꯕ ꯋꯥ ꯖꯥꯠ ꯉꯥꯡꯕꯤꯔꯅꯨ꯫ ꯑꯍꯤꯡꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯤꯕꯗ ꯇꯨꯝꯕ ꯐꯥꯎ ꯉꯝꯅꯗ꯭ꯔꯦ꯫ ꯅꯈꯣꯏꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨ ꯃꯈꯣꯏꯅ ꯇꯨꯝꯃꯝꯗꯥꯏꯗ ꯁꯨꯝ ꯅꯤꯡꯁꯤꯡꯉꯒ ꯇꯨꯝꯕꯗꯒꯤ ꯃꯃꯪ ꯃꯍꯥꯗ ꯎꯕꯗꯒꯤ ꯀꯞꯈꯠꯂꯛꯑꯦ꯫ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯔꯣꯏ ꯏꯃꯨꯡ ꯑꯁꯤꯗ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯒ ꯑꯩꯈꯣꯏ ꯑꯕꯣꯛꯀꯁꯨ ꯅꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯉꯥꯡꯗ ꯅꯠꯇꯅ ꯑꯍꯟꯁꯨ ꯀꯤꯕ ꯌꯥꯎꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯃꯈꯣꯏꯁꯨ ꯇꯥꯍꯟꯕ ꯐꯩ꯫ ꯏꯃꯥꯒ ꯑꯩꯒꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯆꯨꯝꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯐꯔꯦ ꯁꯤꯗꯩꯗꯤ ꯀꯔꯤꯁꯨ ꯄꯜꯂꯔꯣꯏꯗ" ꯍꯥꯏꯗꯅ ꯕꯕꯥꯅ ꯅꯣꯛꯄꯤ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯟꯅ ꯇꯝꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯑꯩꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨ
Wahau amadagi maga aiga awaya kum khara tongnarami. Maduda maso aingwanda ngangba yaba ngangamaga phone off thamjanki. Maduda isu amu hangtoksarakani khanduna nongnini karisu khandana leirami. Tawbadabu madi numit humni surapho phone off tawraga dum laiki. Aina sumaga pau phangnaba ngamamkhide. Konadi nongma hingamada aingwada message ama tharaga leiramki. Aichu chaik topaga magi message adu hangtoktuna parami. Matamaduda aiga khangnajabi nupi aduna aingwanda sumna iraga message thara amki. Dada isiele ngarang nang sawngnu haidana wahi asi tharakki. Madu hek parubada isu heart shocking oiki. Aina phone tawba matamda sumagi phone adu handakti on tawraga leiramki. Maduda aina phone adu toksaluba matamda mana phone paraktuna aingwanda sumna hairakki. Ibani lapnarasi nang ai nungsiba nate hairamaga phone adu kakthatki. Madudagi aisu ahing aduda wakhala malaki. Ngasigi numisida isiragasi changaga changmayumda hekta changsalurage khanduna ngayaktang duda lekai kanna tamnari haiba wakhalola sibo kawba makhai imanaba amada call tawrami aduga ai lake thabuk amata chatminarusi hairami maduda imanaba duna sumna hairakhi karai waidano bhai hojik natrabadi yadrabo kayam luba thabuk no hangakhi matamadudai su imanaba duda sengba hairamde thabak arubani nang loisalamo ai ladabani hairami onadi masu tanna wait lao hairakhi masigi matung aisu yungi midaga mata hairamdana ahingi pung mapan tarakpa mata masaida gari thaudoktuna imanabadu lawba chatlammi sorok lambel adusu lechin thari tawraga mi su mata chatnaramde aina gari sum thaurakpada warak wapal adusu matau karamna lanthokkhibano khangaude isada tension amada imanabadugi mayumda yaurakhi masu makhoi thunganda ibu lakpa ngaiduna leirammi asumna ibani aiga khangnajabi nupi adugi mayum tamna lakpa horami imanabaduna su gari tongna aingwanda sumna hairakhi kaino bainangna hingasida chalisibo kadaidano hangakhi tanja adudade su imanabaduna sengba hairami aigi wafam aduda imanabaduna sumna hairakhi o adugi oire nangna hingasida lighting put break kiba khangdaba makhai ai hori isidi fare mong yengorasi hairakhi masigi matung ngahak dairagade koi saigi mayum su yoksila ami makoi thunganda imanabadu gaiga leptuna lei aisu get hangtoga hekta changsalage khalakhi adubo phone amukta di tawrka yenge haidana aina phone amuk toksalami laibak phobadagi masu phone adu paikhalakhi maduda aina sumna hairami ai hojik na khoigi thunganda lei nangsu thubada thoro natrabadi nayumda ai changa ani hairami aigi wafam aduda madi thajaramde aingona khaibagi thabukta to hairamaga phone thamki matau kyasida ide sada sum asawa helakpadagi imanabadu sumna hairami bai nangdi changa anu mapanda leiramu masigi nupisi ai isum kasale siraga si changaga chang ai changukige hairami aigi matau adu imanabadu mo sumna hairakhi bhai nangi matau sida ai ki buki sale to changuranu yumda halasi hairakhi asumna ibani wari sanari ngai ka khangna jabi nupi aduna phone am tokselakhi aduga sumna hairakhi kaino nang tasengna khoi thonggan leiriro adoina haikibado phagini ai chende saungningbagi haikibani kaidorino nang bo khoi thonganda yumda hallo hairakhi asumna ibani sung hakwari watai sanarami mana soingonda lale hairakhi aina so mukma bu themjan birami madudege so wakhanda mukne na tajarami tawbadabu hanagi nupigi wakhan asawa pumba phakraba matungdadi akhoi lekai gi thaudo du khangninga muk ningsingakpada yumda muk hankini khanbade isada soki matega kiba phaurakhi imanabadu da soina yumda handoi sitalli kibu kisale hairami madude imanabadu na sumna hairakhi o ngasai gai de kidraga hujikta mukki khala aba lao wathi tawranu pungsu tara hinjale yumda halasi haidana ibani so muk yumlomda halakpa horami tawbadabu imanabadu di aina mayumda thadabirami mana soingonda phagi tawrakhi nang asidi thengnok tammi ngasidi nang khara phajarani hairakhi wafam adudai su kaya lumna tasilamde gari edu thawraga yumlomda lakpa horami ngasaidi lakhibada warak wapal adu yaurokpada isada kari su khankidabani adubu halakpa matamda ti su labdakna wapal mapa adu yaurokani khanbada isada yamna kijarami Serak ajuda soingonda phone ama lakhi madudai su gari tung hek khamaga kanano yengami adubo phone tawriba miyoy adudi
ꯌꯨꯝꯒꯤ ꯕꯕꯥ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯑꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯌꯨꯝꯗ ꯌꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯊꯅꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯇꯧꯔꯛꯄꯗꯗꯤ ꯍꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯛꯈꯤꯗꯦ ꯑꯉꯛꯄꯅꯤ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯒꯥꯔꯤ ꯈꯥꯝꯃꯤꯕ ꯃꯄꯥꯗꯨꯗꯒꯤꯁꯨ ꯂꯥꯞꯇꯛꯅ ꯅꯨꯄꯤꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕ ꯋꯥꯔꯛ ꯃꯄꯥꯗꯨꯁꯨ ꯎꯔꯝꯃꯤ ꯂꯝꯕꯦꯟꯁꯨ ꯃꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯌꯨꯝ ꯇꯥꯕ ꯂꯝꯕꯦꯜ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯝꯈꯤ ꯏꯃꯥꯟꯅꯕꯗꯨꯗꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯂꯧꯕ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯨ ꯊꯣꯔꯛꯄ ꯌꯥꯔꯔꯣꯏ ꯉꯁꯥꯏ ꯆꯠꯂꯨꯕꯒꯤ ꯐꯥꯎ ꯌꯨꯝꯗ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯒꯥꯔꯤꯁꯦ ꯏꯜꯂꯒ ꯆꯠꯈ꯭ꯔꯒꯦ ꯀꯤꯕꯁꯨ ꯈꯔ ꯐꯅꯕ ꯍꯥꯏꯗꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯃꯗꯨꯁꯨ ꯃꯥꯗꯤ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯀꯤꯅ ꯎꯄꯥꯏꯗꯤ ꯂꯩꯇ ꯒꯥꯔꯤꯗꯨ ꯏꯜꯂꯒ ꯂꯝꯕꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯖꯒꯥ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕꯁꯨ ꯋꯥꯈꯟꯗ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄ ꯑꯣꯏꯗ ꯅꯤꯡꯉꯝꯃꯤ ꯑꯁꯨꯝꯅ ꯀꯤꯅ ꯖꯒꯥ ꯑꯗꯨ ꯈꯔ ꯂꯥꯟꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯗ ꯀꯤꯕꯗꯤ ꯍꯜꯂꯝꯗ꯭ꯔꯤ ꯆꯦꯔꯛ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯇꯨꯡꯗ ꯁꯣꯠ ꯆꯤꯡꯉꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯤꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯑꯩꯅ ꯏꯜꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯁꯨꯝ ꯇꯞꯅ ꯂꯨꯝꯊꯔꯛꯈꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯌꯥꯟꯕꯗꯧꯅ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨ ꯏꯟꯕ ꯉꯝꯃꯝꯈꯤꯗꯦ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯇꯧ ꯀꯌꯥꯗꯨꯗ ꯒꯥꯔꯤꯅ ꯂꯨꯕ ꯅꯠꯇꯦ ꯑꯩ ꯆꯦꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯒ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯗꯣꯔꯛꯄꯗ ꯑꯩꯒꯤ ꯒꯥꯔꯤꯁꯨ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ ꯑꯉꯛꯄꯅꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯃꯨꯛ ꯌꯨꯝꯗꯗꯤ ꯌꯧꯍꯧꯔꯒꯦ ꯀꯣꯟꯅ ꯀꯔꯤꯅꯣ ꯈꯟꯅꯔꯁꯨ ꯈꯟꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯊꯣꯡꯒꯥꯟ ꯃꯄꯥꯁꯨ ꯌꯧꯁꯤꯜꯂꯛꯈꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯒꯦꯠ ꯃꯄꯥ ꯑꯗꯨꯋꯥꯏꯗꯁꯨ ꯄꯨꯄꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯦꯞꯄꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ ꯃꯥ ꯎꯕꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯀꯤꯕꯗꯨ ꯐꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯁꯨꯝ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯇꯞꯅ ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯃꯥꯡꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯖꯔꯝꯃꯤ ꯑꯩꯒꯤ ꯇꯨꯡꯗ ꯄꯣꯠꯁꯛ ꯑꯃ ꯏꯟꯅꯔꯛꯑꯦ ꯍꯥꯏꯕꯁꯤ ꯃꯗꯨꯅ ꯑꯩꯁꯨ ꯊꯣꯡꯒꯥꯟ ꯒꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯆꯪꯉꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯪꯒꯟꯗ ꯊꯦꯡꯉꯛꯄꯒꯨꯝ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯐꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯈꯨꯗꯛꯇꯨꯗ ꯑꯃꯨꯛꯇꯪ ꯀꯟꯅ ꯕꯕꯥ ꯏꯃꯥ ꯍꯥꯏꯗꯅ ꯂꯥꯎꯔꯝꯃꯒ ꯂꯦꯛꯊꯔꯝꯃꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯨ ꯑꯩ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯑꯩꯗꯤ ꯊꯣꯡꯒꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯀꯣꯟꯅꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯁꯦ ꯊꯥꯡꯖꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯁꯤ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯑꯒ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯏ ꯍꯥꯏ ꯑꯕꯣꯛꯅꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤ ꯀꯔꯤꯅꯣꯃ ꯑꯣꯛꯅꯔꯦ ꯍꯥꯏꯗꯅ ꯕꯕꯥꯗ ꯃꯥꯏꯕ ꯀꯧꯕ ꯊꯥꯔꯝꯃꯤ ꯃꯥꯏꯕꯗꯨꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯤ ꯍꯥꯏ ꯅꯪ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯒꯤ ꯆꯤꯟꯖꯥꯛ ꯇꯝꯒꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩꯗꯤ ꯀꯞꯇꯨꯅ ꯑꯩ ꯁꯤꯅꯤꯡꯗꯦ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯣꯟꯅꯗꯤ ꯃꯥꯏꯕꯗꯨꯅ ꯌꯦꯟ ꯑꯃꯨꯕꯤ ꯑꯃ ꯊꯣꯡꯒꯥꯟꯗ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯑꯩꯁꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯆꯪꯉꯤꯕꯗꯨ ꯂꯥꯏ ꯅꯠꯇꯦ ꯍꯥꯏ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯅ ꯀꯣꯛꯊꯣꯛꯈ꯭ꯔꯦ ꯃꯗꯨꯐꯥꯎ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯏꯁꯥꯗ ꯁꯥꯕꯨꯡ ꯇꯧꯔꯒ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯖꯒꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤ ꯍꯦꯛ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯅꯨꯃꯤꯠꯇꯨ ꯃꯤꯑꯣꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯗꯁꯥ ꯑꯃ ꯇꯥꯏ ꯍꯥꯏꯅꯩ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ